Assalamualaikum warahmatullahi wabarakatuh. Miyam ngi mafam da yam nam maruwa amasung khangzin bagi tangai fadraba wafam amatang khamzage madudi. Hasdikan ngi matamase social media gi matam oibana maram orakanda. Kana gumana magi follower hengana bara natraga kadi karam wakhalon oiribano khangde. Din amasung Islam ga mari lene ba wafam saraga message ga post taunari. Samna arabada ngasi ngarang asi Facebook ki page sing de oigira maima gi account sing de oigira natraga WhatsApp ki group sing da Quran Pak ki yamna maro iba information khara matakta irabagi tungda makatana kanagumana hairaba message ase harau na Allah gi banda tarada khaba tarabadi numit tarane gi manungda toidana harau pawma fangani haina takpiri haiba wai irakanda thanari hauji haizaning lebadi kanana no sigi message ase sigi information ase makatana to pamida thargadi numit tarane gi manungda harau paw fangani harau paw bibir kane takpiri bas kanano taklak leba mi edu kanano haiba sei ko ahan da confirm thoi Ain haizaning lebadi sigma makal gi din gi yamna maroi ma information sarakanda icham samjaba wakhalon chenma mioi singda sigma message thajin ba sigma post thajin ba duga share ta hona gi hona ba masi ta sengna tawroi da bani ta fam sutok tokte masi na marga kanagumba gi akida kanagumba gi wakhalon da aranba thajaba ma pokraga soiba oi heba sei koi munna khanjina ga da bani Tumnagisu Quran Karim gi oinadi madu mayak sengna pawa tamba da takleba pawtak sing da amal tawna ba hona ba amasung Quran Karim gi tilawat tauba masugam labai khoida hakam kya lairi masi Allah masung rasul piram labani din gi masung sariyat kya chawba saruga mani hisa mani maduda mahi sawab ne ki phangya bai khoi punamana khangnai madugum ba tauba du ka nai haibagi mohta Quran Karim amna da para kuntra yauri surat ramri yauri haibagumba knowledge budi oi haibabu adugi knowledge adu share tawbana harau pau pirakkan haibagi guarantee kanana piram bagidam asimla message se iraga thanari bano aduna yaraba makai khoina gyan ta jing da bai khoina khangjing ga da basi tana asigma makal gi message sing asigma makal gi pausel sing asi khoi lakum tam da madu haza basu tawroi da bane ahan bada makata na madu share tawba masung isa gi account gi halaga thagan na ba isa gi Facebook page ta gi halaga thagat pa madi WhatsApp ki group sing dai khoina share tawba gi thabuk sei khoi thadok ka da bani masih din ga Islam ga iman ga amal ga karima makhalam fogi mari lene wa pasak na tay ba sei koi isage thumoi da thajaba tham ga dabani Quran da amal tawna bo honasi Quran ma yak sena sonba tam da bo honasi amasung Quran na ya ba tabuk sing tawraba amasung Quran na ya de na takpira masing du tawdana ba puna wa do honasi loina na Quran gi oiba manung gi knowledge oiba pasak sing su khangjin ngai honasi puna wa do ne ki sawa mai tawu to masigi information ase share do banai ko dak namit tarani manung da harau pau fangan gan hai bagi kana gum phone na kari gum fairam balaite hadisa laite amasung sahaba kiram singe mai ke dik chilai ta pasak mai ko na samana haize laga share to bagi tabuk se tawroi sei masai koi puna gyan tamina se dona hariba message asi isa na khangzadriba mi oi kaya da lana chala kanda neke sawa mai fangada na yamna toina share to na ba se tawna tawdana bagi dama kila se tawzari